अहानबदा सोशल मीडिया साइट ओइरिबा फेसबुक दा कोरोंगानबा खुमना थगलकपा पोस्ट अंगतंग म्यामदा अहानबा ओइना शेयर तौजगी कुकी गा अखोइगा वरी साबै मथौ तादे मरमदी युमदा हुरानबा संगलकपगा युमबुगा वरी साबै मथौ तादे एनआरसी तौरो इलीगल इमिग्रेंट सिंग डिपोर्ट तौख्रो लोइरे हैब वाफमसु कोरोंगानबा खुमना फोंदोरकली एजेंसी सिंग द फोंगनरकपा मरोइबा अपडेट अंगतंग म्यामदा अहानबा ओइना थमजगी चीफ मिनिस्टर एन बीरेन सिंहागा प्राइम मिनिस्टर नरेंद्र मोदी गा अहानबा ओइना मीटिंग तौदुना स्टेट असिदा हौजि थोकलिबा वायलेंस की मतंगदा खनखरे हाइदि सोर्स असना फोंदोरकपगी मतुंग इनदि हाइरिबसी सही अमगी ममांगदगी हौना हाइरिबि स्टेट असिदा थोकलिबा साथीरबा वायलेंस असिगी मतंगदा मिनिट 15 सुमना मीटिंग अदुदा सथदुना खनखि हाइनसु रिपोर्ट असना मखाताना सुपलकली मणिपुर टॉप चैनल की मैकेडी की मरुएबी ई पाउसिंग म्यामदा थमसगी अहानदा लक्ष्मण प्रसाद आचार्यना असम अमसु मणिपुर की गवर्नर ओइरगनी प्रेसिडेंट द्रौपदी मुर्मुना लक्ष्मण प्रसाद आचार्यबु असम की गवर्नर ओइना अपॉइंट तौखिबगा लोइना अहेनबु ओइना महाकना मणिपुर की गवर्नर चार्ज पुरगनी हाइना राष्ट्रपति भवनदगी थतुरक चिरोलमन हाइदि मणिपुर की गवर्नर ओइरिबा अनुष्या उइके की मुहुत लक्ष्मण प्रसाद आचार्यना सिनबगा लोइना पंजाब के हाउस गवर्नर ओइरिबा अनवारिलाल पुरोहित की मुहुत गुलाब चांद कायीना सिलगनी अदुगा बनवारीलाल पुरोहितना यूनियन टेरिटोरी ऑफ चंडीगढ़ की एडमिनिस्ट्रेटर ओइरगन हाइदि असम की गवर्नर ओइरंबा गुलाब चांद कटारियाना पंजाब की गवर्नर ओइबगी मथक्ता चंडीगढ़ की चार्ज पुरगनी हाइदेनसु पावसिदा मखाताना फोंदोरकली अतोप पावमना मणिपुर सीआरपीएफ ने हेना असौ थौदांग लौरगनी होम सेक्रेटरी अजय कुमार बाला मणिपुर की लॉ एंड ऑर्डर ngakpa amadi mahoksa की पुनसिदा हंजिलंगनबा होनाबदा सेंट्रल रिजर्व पुलिस फोर्स सीआरपीएफ ने हेना असौ थौदांग लौरगन हाइना होम सेक्रेटरी अजय कुमार बालाना फोंदोखरे ngarang pangthokkiba सीआरपीएफ की मार्फुगा तरुक सुबा राइजिंग डे थौरमदा सरुक यारादुना मथकी वफम असि यूनियन होम सेक्रेटरी अजय कुमार बालाना लौथोखिबनी मणिपुर ममांग सही की मे अहुमदगी थोलकलिबा सही हेलबा कांगलुक इरांग असि लोइसिननबा होनाबदा सीआरपीएफ ने लौरिबा थौदांग अमदि इरांग असिना मरम ओइदना लंजेनदुना रिलीफ कैंप सिंग संगजफम लौदुना लैरिबा इनमेट सिंगिदमा सीआरपीएफ की पर्सनल सिना लौकिबा थौदांगबो होम सेक्रेटरीना अपेनबा फोंदोखि मणिपुर सही हेलबा कांगलुक इरांग असि लक्षिननबा होनाबदा सीआरपीएफ ने लौरिबा थौदांग असि इरांग असिना मयु मैके लैत्रबा मियै लिसिंग क्या मफम चाबदा लेहननबा होनाबदा सीआरपीएफ की पर्सनल सिंगना लौकिबा थौदांग यूनियन होम सेक्रेटरी अजय कुमार बालाना थागलदुना मणिपुर की लॉ एंड ऑर्डर ngakpa मदि mahoksa की पुनसिदा हंजिलंगनबा होनाबदा सीआरपीएफ ने हेना पाकथोक साकथोकना थौदांग लौरगनी हाइना लौथोखिबनी ममांग सही की मे अहुमदगी मितै अमसुं कुकीजौ फुरुप अनि की मरकता थोकलिबा हिंसा की थौदोकसिंगदा मियै चनिगा कुनगा मथुई की मथक्ता सिखिबगा लोइदना मियै लिसिंग हुंफु की मथक्ता मयु मैकै लैतना लंजेनदुना ngasi फावबा तोवान तोवान रिलीफ कैंप सिंगदा संगजफम लौदुना लैरिबनी मणिपुर इरांग हेक थोलकपदगी मसिबु लाक्षिननबा सेंट्रल गवर्नमेंट इंडियन आर्मी अमसुं सेंट्रल आर्म पुलिस फोर्स सीएपीएफ पर्सनल 53 रोम थाजिलखिबनी इंटरनल सिक्योरिटी सिंगनब क्या लाखलिबसिगी मतंग पल्लदुना यूनियन होम सेक्रेटरी अजय कुमार बालाना पुनमक सिंग मयुनब ngमनबा अग्निवीर थौरांगी मखादा सीएपीएफ सिंग द रिक्रूट तौबदा अग्निवीर की सार तारा रिजर्व तौरी हैन सुफोंदोखेना पाउसिदा मखातारखली अतोप पावमनो अयिंग असागी खल होंगलकपना पिरकलिबा साइथिंग सिंग ngakthoknaba थौदांग लोमिनसी लोंगजम जयकुमार उपालमन मियोबेगी पुनसिदा कयाम यामना कानबा पीबगे हैबिसी हाइबसे एकोइ पुना खांगमिनबा संगी मालेमगी ओइना अयिंग असागी खल होंगलकपना पिरकलिबा साइथिंग सिंग सिदगी ngakthoknaba पुनमकना थौदांग लोमिनसी हाइना मणिपुर फॉरेस्ट डिपार्टमेंट की चीफ कंजर्वेटर्स लोंगजम जयकुमार फोंदोखरे वाफम असि आरामबाई टेंगोल वांगोई युमनाम हुइद्रोम अमदि वांगोई मियामना सिंगना वर्ल्ड नेचर कंजर्वेशन डे गमदि लेनना ngasi पांथोकिबा वांगोई की लाइनिंगथौ सनामी लंपाके अकोइबदा उसरा थाबा मदि उसरा क्या थाबदा मतम सांगा थौदांग लौदुना लाक्लाबा हिदांग मियम बिहारी शर्माबु इकाई खुमनाबु उत्पगी थौरमदा मांगना फोंदोखिबने ngasi की थौरम अदुगा मरि लेनना चीफ कंजर्वेटर लोंगजम जयकुमार फोंदोखिबदा मणिपुर की ओइना सेप्टेम्बर था फावगी मनुंगदा उसरा लाख यांखै थानबगी पनमदा चीफ मिनिस्टर अमदि फॉरेस्ट मिनिस्टर यावना अंगम थाक्तो होनारि मरु ओइना अखोइना उसरा थारबा मतुंग सोशल मीडिया रा थगलगा लोइरि हैबगी वाखलोन थादोक्तुना थारिब उसरा दु हिंगननबु होनाबा हाइबसि याम मरु ओइ उ पामबी अमना मियोइबगी पुनसिदा कयाम यामना मरु ओइ हैबसि खंगमिनबा संगे
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯣꯛꯁꯤꯖꯦꯟ ꯂꯦꯝꯅ ꯐꯪꯍꯜꯂꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯉꯝꯂꯤꯕ ꯃꯈꯩ ꯊꯥꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯍꯣꯡꯂꯛꯄꯅ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯁꯥ ꯃꯇꯣꯝꯇꯅ ꯎ ꯄꯥꯝꯕꯤ ꯆꯥꯝꯃ ꯍꯦꯟꯅ ꯊꯥꯕꯇ ꯅꯠꯇꯅ ꯎ ꯆꯥꯔꯥꯁꯤꯡ ꯑꯗꯨ ꯍꯤꯡꯍꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯍꯤꯗꯥꯡꯃꯌꯨꯝ ꯕꯤꯍꯥꯔꯤ ꯁꯔꯃꯅ ꯊꯧꯔꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯤꯄꯥꯏꯕ ꯄꯣꯛꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯎ ꯆꯥꯔꯥ ꯊꯥꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯦ.ꯇꯤ. ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯇꯤꯝꯒꯤ ꯑꯦꯗꯚꯥꯏꯖꯔ ꯏꯟꯗꯔꯁꯟ ꯋꯥꯍꯦꯡꯕꯝꯅꯁꯨ ꯅꯧꯅ ꯊꯥꯔꯤꯕ ꯎ ꯆꯥꯔꯥ ꯆꯥꯝꯃꯔꯣꯝ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯦ.ꯇꯤ. ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯎ ꯆꯥꯔꯥ ꯀꯌꯥ ꯍꯤꯡꯍꯟꯕꯗ ꯃꯇꯝ ꯁꯥꯡꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯕ ꯍꯤꯗꯥꯡꯃꯌꯨꯝ ꯕꯤꯍꯥꯔꯤ ꯁꯔꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯀꯦꯁ ꯑꯦꯋꯥꯔꯗꯁꯨ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯊꯥꯅꯕ ꯎ ꯆꯥꯔꯥꯁꯤꯡꯁꯨ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯤꯔꯒꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯃꯤꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ (DMCCꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄ ꯇꯣꯛꯇꯨꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯁꯧꯒꯠꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ꯫ ꯂꯣꯏꯅꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯃꯗꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯔꯨꯜ ꯑꯣꯐ ꯂꯣ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔ ꯌꯥꯎꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯤꯁꯨꯝ ꯆꯤꯡꯉꯥꯒꯤ ꯍꯥꯎ ꯒ꯭ꯔꯥꯎꯟꯗ ꯈꯣꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯐꯣꯔ ꯄꯤꯁ ꯏꯃꯥꯒꯤ ꯃꯩꯔꯥ ꯑꯃꯗꯤ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯋꯨꯃꯦꯟꯁ ꯋꯤꯡꯅ ꯁꯤꯟꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯊꯋꯥ ꯁꯥꯗꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯇꯦ. ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯂꯝꯗꯝꯁꯤꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯑꯇꯣꯞꯄ ꯐꯣꯔꯁ ꯑꯃ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯥꯡꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯇꯣꯡꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯣꯔꯦꯗ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗ ꯑꯦ.ꯑꯥꯔꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯒꯨꯝ ꯂꯩꯔꯤ꯫ ꯑꯦ.ꯑꯥꯔꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯆꯠꯍꯟꯗꯕꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯈꯤ꯫ ꯁꯨꯒꯨꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯑꯦ.ꯑꯥꯔꯒꯤ ꯀꯦꯁꯄꯔ ꯒꯥꯔꯤ ꯈꯥꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯕꯨ ꯐꯦꯛꯅꯤ ꯍꯥꯏꯅ ꯑꯦ.ꯑꯥꯔꯒꯤ ꯗꯤ.ꯖꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ꯫ ꯑꯦ.ꯑꯥꯔꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯀꯔꯤꯒꯤꯗꯃꯛ ꯕꯐꯔ ꯖꯣꯟ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯝꯕ ꯌꯥꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯃꯦꯝꯕꯔ ꯑꯦꯜ. ꯑꯁꯥꯈꯤꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯅꯕ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅꯤ꯫ ꯕꯤ.ꯑꯦꯁ.ꯑꯦꯐꯀꯤ ꯑꯦ.ꯗꯤ.ꯖꯤ.ꯄꯤ ꯑꯣꯏꯔꯝꯕ ꯄꯤ.ꯀꯦ. ꯃꯤꯁ꯭ꯔꯅ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯦ.ꯑꯥꯔ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯈꯤꯕ ꯐꯥꯎꯕ ꯂꯩꯔꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯅꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯈꯣꯡꯖꯪ ꯑꯁꯤ ꯗꯤꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗꯁꯨ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯂꯤꯛꯂꯝꯉꯥꯛꯄ ꯗꯤꯜꯂꯤ ꯃꯩꯇꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯗꯤꯜꯂꯤ ꯃꯩꯇꯩ ꯀ꯭ꯂꯕꯁꯅ ꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯣꯔꯦ ꯂꯝꯕꯤꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯇꯦꯛꯁ ꯂꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯇꯦꯛꯁ ꯂꯧꯕꯒꯤ ꯃꯥꯌꯣꯛꯇ ꯏꯝꯐꯥꯜ ꯃꯣꯔꯦ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 25ꯗꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯧꯈꯤꯕ ꯕꯟꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯖꯪ ꯑꯣꯏꯅ ꯉꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯀꯥꯡ ꯁꯦꯟꯇꯔꯗ ꯐꯝꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃꯣꯔꯦ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ.ꯇꯤ. ꯔꯨꯜꯉꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯔꯦꯒꯤ ꯀꯔꯕꯥꯔ ꯃꯇꯝ ꯀꯨꯏꯅ ꯇꯧꯅꯔꯨꯗ꯭ꯔꯦ꯫
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯣꯔꯦ ꯀꯔꯕꯥꯔ ꯈꯔ ꯍꯧꯔꯛꯄ ꯑꯁꯤꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯇꯦꯛꯁ ꯂꯧꯔꯛꯄ ꯑꯁꯤꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯈꯝ ꯊꯦꯡꯅ ꯋꯥꯔꯤ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯆꯠꯂꯤꯕ ꯀꯔꯕꯥꯔ ꯑꯁꯤ ꯇꯦꯛꯁ ꯂꯧꯔꯤꯕꯁꯤꯡꯒꯤ ꯆꯠꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯔꯝ ꯑꯁꯤꯅ ꯇꯦꯛꯁ ꯂꯧꯔꯤꯕꯁꯤꯡꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯔꯒ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯣꯁꯤꯟ ꯂꯣꯟꯁꯇ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 9 ꯁꯣꯛꯂꯤ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯑꯣꯁꯤꯟ ꯂꯣꯟꯁꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ 6 ꯔꯣꯝꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯆꯥꯅ ꯊꯛꯅꯕ ꯌꯣꯟꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 9 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯕꯨꯅ ꯍꯔꯥꯁꯃꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯔꯣꯡꯗꯒꯤ ꯆꯟꯍꯣꯔ ꯑꯍꯣꯡꯌꯧ ꯔꯤꯡꯄꯥꯝꯗꯒꯤ ꯁꯣꯃ꯭ꯌꯥ ꯁꯤꯝꯄꯨꯏ ꯇꯩꯅꯦꯝꯗꯒꯤ ꯆꯤꯡꯌꯥꯁꯣ ꯕꯥꯂꯨꯏ ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯗꯤꯅꯣꯁ ꯔꯥꯖꯀꯨꯃꯥꯔ ꯃꯄꯥꯎ ꯊꯥꯡꯒꯥꯜꯗꯒꯤ ꯂꯟꯆꯦꯟꯕ ꯑꯕꯣꯟꯃꯩ ꯑꯃꯗꯤ ꯄꯥꯏꯕꯨꯡ ꯚꯤꯂꯦꯖꯇꯒꯤ ꯗꯤ ꯄꯥꯎꯁꯨꯏꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯍꯔꯥꯁꯃꯦꯟ ꯇꯧꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯧꯁꯤꯡ ꯚꯤꯂꯦꯖꯇꯒꯤ ꯏꯂꯤ ꯂꯥꯏꯁꯤꯊꯦꯝ ꯃꯥꯡꯀꯨꯡ ꯀꯧꯏ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯥꯎꯁꯤꯟꯍꯥꯟ ꯑꯍꯣꯡꯌꯧ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯔꯤ ꯍꯥꯏꯔꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯂꯤ ꯂꯥꯏꯁꯤꯊꯦꯝꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯔꯛꯄꯗ ꯃꯤꯑꯣꯏ 6 ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯑꯇꯣꯞꯄ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯤꯉꯩꯗ ꯍꯔꯥꯁꯃꯦꯟ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯈꯤ ꯐꯤꯚꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯋꯥꯡꯃꯗ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯂꯣꯟꯁꯀꯤ ꯃꯦꯅꯦꯖꯔ ꯃꯇꯦꯡ ꯅꯤꯈꯤ ꯃꯦꯅꯦꯖꯔꯅ ꯃꯍꯥꯛꯄꯨ ꯂꯣꯏꯔꯕꯁꯤꯡꯅ ꯆꯠꯈꯤꯅꯕ ꯈꯪꯍꯜꯂꯛꯈꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯅꯕ ꯀꯧꯈꯤ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯈꯤꯕ ꯃꯔꯨꯞ ꯑꯗꯨ ꯂꯥꯛꯄꯗ ꯈꯟꯅꯕ ꯍꯧꯔꯛꯈꯤꯕ ꯃꯤꯑꯣꯏ 6ꯀꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ 2 ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯅꯣꯡꯃꯩ ꯎꯠꯇꯨꯅ ꯋꯥꯔꯅꯤꯡ ꯁꯣꯠ ꯀꯥꯞꯂꯒ ꯐꯨꯕ ꯍꯧꯔꯛꯈꯤ ꯈꯠꯅ ꯆꯩꯅꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 9 ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯐꯥꯔꯕꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ 9ꯅꯤ ꯄꯨꯂꯤꯁ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯊꯧꯅꯥꯎꯖꯝ ꯒꯣꯄꯦꯟ ꯆꯍꯤ 33 ꯅꯥꯎꯔꯦꯝ ꯅꯤꯡꯊꯧꯔꯦꯝꯕ ꯆꯍꯤ 15 ꯂꯥꯏꯁ꯭ꯔꯝ ꯔꯣꯁꯅꯤ ꯀꯨꯃꯥꯔ ꯆꯍꯤ 19 ꯑꯃꯗꯤ ꯑꯔꯥꯝꯕꯇꯣꯝ ꯆꯍꯤ 35ꯅꯤ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯐꯨꯔꯨꯞ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯅꯥꯊꯩꯔꯛꯄ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯗꯒꯤ ꯍꯧꯔꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSO ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯦꯁꯅꯦꯂꯤꯖꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯣꯏꯅ ꯉꯥꯡꯕ ꯊꯦꯡꯅꯩ ꯅꯦꯁꯅꯦꯂꯤꯖꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗ ꯅꯨꯡꯁꯤꯕ ꯅꯤꯡꯕ ꯑꯃꯗꯤ ꯅꯤꯡꯇꯝ ꯂꯍꯧꯕ ꯁꯧꯒꯠꯄꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯕꯁꯤꯅ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯂꯤꯁ ꯍꯥꯏꯕꯁꯤꯁꯨ ꯅꯤꯡꯇꯝ ꯂꯍꯧꯕ ꯁꯧꯒꯠꯄ ꯍꯥꯏꯅ ꯗꯤꯛꯁꯅꯥꯔꯤꯅ ꯋꯥꯍꯟꯊꯣꯛ ꯄꯤꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯂꯤꯖꯝ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗꯤꯌꯟ ꯅꯦꯁꯟ ꯑꯁꯤꯅꯤ ꯂꯧꯏ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯀꯪꯂꯩ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯈꯜꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯄꯣꯛꯍꯟꯕ ꯉꯝꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥꯈꯜꯗ ꯎꯪꯁꯤꯟꯗꯨꯅ ꯂꯩꯔꯕꯁꯨ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯈꯪꯗꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯂꯤꯖꯝ ꯑꯃꯗꯤ ꯑꯄꯨꯟꯕ ꯏꯟꯗꯤꯌꯥꯒꯤ ꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯆꯦꯟ ꯆꯣꯡꯕꯗ ꯃꯁꯥꯒꯤ ꯍꯧꯐꯝ ꯁꯥꯠꯐꯝ ꯑꯣꯏꯔꯤꯕ ꯃꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯃꯇꯥꯡꯗ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯅꯁꯨ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯐꯨꯔꯨꯞ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕꯒꯤ ꯄꯨꯋꯥꯔꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯅꯥꯠꯀꯤ ꯊꯧꯔꯝ ꯑꯄꯥꯔꯦꯡꯁꯤꯡ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯁꯥꯟꯅ ꯖꯒꯣꯏ ꯏꯁꯩ ꯂꯩꯔꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯂꯛꯈꯤ ꯑꯃꯗꯤ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯉꯥꯛꯂꯛꯈꯤꯕꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯕꯗꯤ ꯉꯁꯤꯒꯤ ꯇꯨꯡꯐꯨꯜ ꯇꯥꯜꯂꯤꯕ ꯃꯤꯔꯣꯜ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯉꯝꯒꯅꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯃꯔꯨꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯌꯥꯝꯕꯅ ꯄꯨꯋꯥꯔꯤ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯆꯦꯟꯗ꯭ꯔꯦ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯅꯥꯠ ꯈꯪꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯤꯔꯝꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯕꯅ ꯈꯪꯕ ꯍꯩꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯑꯣꯏꯅ ꯂꯧꯅꯔꯤ ꯃꯁꯤꯕꯨ ꯂꯩꯔꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯄꯣꯠ ꯅꯠꯇꯅ ꯃꯄꯣꯠ ꯁꯥꯕ ꯃꯤꯒꯤ ꯃꯄꯣꯠꯄꯨ ꯃꯄꯣꯠ ꯑꯣꯏꯅ ꯂꯧꯕ
ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜꯅꯤ ꯍꯥꯏꯅ ꯃꯤꯆꯩ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ ꯂꯥꯡꯖꯥ ꯀꯧꯕ ꯎꯆꯦꯛꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯒ ꯑꯄꯨꯝ ꯑꯁꯥ ꯈꯛꯇ ꯎꯕꯒꯤ ꯊꯧꯑꯣꯡꯅꯤꯁꯨ ꯍꯥꯏꯔꯝꯃꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯂꯩꯕꯥꯛ ꯑꯁꯤ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯦꯁꯤꯌꯥꯇꯤꯛ ꯁꯣꯚꯔꯦꯟ ꯑꯣꯏꯔꯛꯈꯤꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯈꯣꯡꯆꯠꯇ ꯅꯤꯡꯇꯝꯕ ꯑꯃꯨꯛ ꯐꯪꯕ ꯑꯃꯨꯛ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯩꯇꯕ ꯅꯠꯇꯦ ꯃꯇꯝꯒꯤ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧꯔꯣꯜꯁꯤꯡꯒꯤ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩꯒꯤ ꯄꯥꯛ ꯆꯥꯎꯕꯁꯨ ꯂꯦꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯪ 1894ꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯅꯝꯊꯤꯟ ꯄꯤꯟꯁꯤꯟꯍꯟꯈꯤꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯊꯤꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯌꯥꯏ ꯂꯝꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯁꯨꯞꯂꯤ ꯄꯥꯏꯔꯤꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯁꯤꯒꯤ ꯄꯨꯋꯥꯔꯤ ꯈꯪꯗꯕ ꯑꯃꯗꯤ ꯃꯤꯔꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯎꯕ ꯐꯪꯂꯤꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯐꯨꯔꯨꯞꯀꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯅꯥꯊꯩꯔꯛꯈꯤꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯄ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯔꯝꯗꯝ ꯈꯪꯕ ꯅꯨꯡꯁꯤꯕ ꯅꯥꯠꯀꯤ ꯁꯛꯇꯝ ꯉꯥꯛꯅ ꯍꯤꯡꯕ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯨꯆꯤꯡꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯅꯕ ꯂꯩꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯤꯔꯒ ꯍꯤꯡꯕꯒꯤ ꯍꯩꯅꯕꯤꯗꯒꯤ ꯂꯥꯞꯅ ꯂꯩꯗꯨꯅ ꯁꯨ ꯅꯣꯝꯕ ꯀꯜꯆꯔꯒꯤ ꯍꯩꯅꯕꯤ ꯊꯝꯗꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯍꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯕ ꯉꯝꯂꯣꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯈꯦꯠꯅꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯅꯦꯝꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯍꯜꯂꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯑꯣꯁꯤ ꯁꯒꯥꯛꯐꯝ ꯏꯕꯣꯇꯣꯝꯕꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯇꯥꯏ ꯈꯨꯅꯧ ꯑꯃꯗꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯁꯤ ꯁꯒꯥꯛꯐꯝ ꯏꯕꯣꯇꯣꯝꯕꯤꯅ ꯄꯣꯠꯂꯝ ꯀꯌꯥ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯑꯣꯁꯤ ꯑꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯑꯋꯥꯅ ꯇꯥꯔꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯇꯦꯡꯕꯥꯡꯈꯤꯕꯅꯤ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯍꯔꯤꯅꯒꯔꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗꯁꯨ ꯑꯣꯁꯤ ꯑꯁꯤꯅ ꯉꯔꯥꯡ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯥꯟꯖꯤꯟꯅꯔꯤꯕꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯍꯪꯕꯒ ꯂꯣꯏꯅꯅ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗ ꯁ꯭ꯇꯦꯟ ꯐꯦꯟ ꯁꯦꯂꯤꯡ ꯐꯦꯟ ꯋꯥꯇꯔ ꯕꯣꯇꯜ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯥꯎꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯊꯥ ꯑꯁꯤꯒꯤ 16 ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ ꯑꯃꯒꯤ ꯇꯣꯂꯣꯞ ꯀꯥꯊꯣꯛꯂꯦ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ